ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯂꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯤ ꯊꯤꯔꯝꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ, ꯆꯥꯛ ꯊꯣꯡꯕ, ꯐꯧ ꯁꯨꯕ, ꯀꯣꯜꯂꯤꯛ ꯐꯦꯡꯕ, ꯋꯥꯏ ꯇꯩꯕ, ꯌꯦꯟꯁꯥꯡ ꯁꯦꯝꯕ, ꯁꯤꯡ ꯈꯥꯏꯕ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯇꯣꯝꯇꯅ ꯇꯧꯖꯔꯝꯃꯤ꯫ ꯏꯇꯥꯎ ꯆꯥꯎꯔꯦꯟ, ꯏꯇꯥꯎꯕꯨ ꯄꯥꯈꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯒꯦ ꯍꯥꯏꯅꯣ? ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯇꯨ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯅꯨꯄꯤ ꯊꯤꯖꯜꯂꯣ, ꯅꯨꯄꯤ ꯊꯤꯖꯜꯂꯨꯀꯣ꯫ ꯏꯃꯥꯟ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯩꯁꯦ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯕ ꯃꯇꯝ ꯍꯦꯜꯂꯕꯅꯦꯕ꯫ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯗꯕ ꯅꯠꯇꯦ, ꯌꯥꯝꯅ ꯊꯤꯅꯤꯡꯂꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯂꯩꯕꯤꯗꯣꯏꯅꯣꯕ? ꯑꯩꯗꯤ ꯁꯛ ꯍꯥꯏꯔ ꯐꯖꯕꯁꯨ ꯅꯠꯇꯦ, ꯁꯦꯟ ꯍꯥꯏꯔ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯪꯃꯅ ꯄꯠ ꯇꯠꯂꯤꯕꯅꯦꯕ꯫ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯆꯥꯔꯤꯕꯅꯤ꯫ ꯑꯁꯨꯛ ꯅꯪꯈ꯭ꯔꯕ ꯑꯩꯕꯨ ꯀꯔꯝꯕ ꯂꯩꯁꯥꯕꯤꯅ ꯄꯥꯝꯕꯤꯗꯣꯏꯅꯣꯕ? ꯆꯥꯎꯔꯦꯟꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯃꯅꯤꯗꯨ ꯎ ꯁꯨꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯇꯨ ꯃꯆꯥ ꯊꯤꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯎ ꯁꯨꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯈꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯄꯨꯝꯅꯃꯛ ꯄꯨꯏ꯫ ꯑꯗꯨꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯃꯔꯝꯅ ꯃꯍꯥꯛꯅ ꯆꯟꯕ ꯎꯄꯨ ꯀꯥꯡꯊꯣꯜ ꯀꯞꯇ꯭ꯔꯦꯡ ꯇꯔꯦꯡ ꯌꯣꯡꯈꯝ ꯄꯨꯝꯅꯃꯛ ꯎꯆꯟ ꯆꯦꯠꯂꯤ, ꯃꯁꯥ ꯅꯥꯜꯂꯤ, ꯃꯆꯨ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯩ, ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎ ꯁꯨꯗꯨꯅ ꯁꯦꯟ ꯇꯥꯟꯕꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯏꯇꯥꯎ ꯎꯅꯕ ꯂꯥꯛꯏꯌꯦ꯫ ꯏꯇꯥꯎ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ ꯏꯇꯥꯎ? ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯈꯨꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯟꯈ꯭ꯔꯦ꯫ ꯍꯦꯛ ꯑꯣꯏꯍꯟꯅꯤꯡꯕꯗꯣ ꯏꯇꯥꯎꯗꯤ ꯑꯣꯏꯍꯟꯕ ꯉꯝꯃꯤꯗꯣ꯫ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯏꯇꯥꯎ, ꯑꯩꯒꯤ ꯀꯩꯅꯣꯝꯇ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯏꯇꯥꯎ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯁꯥꯁꯤꯅꯦ꯫ ꯑꯩꯅ ꯁꯥꯕ ꯍꯩꯕ ꯑꯣꯏꯔꯕꯗꯤ ꯍꯦꯛꯇ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯦ ꯃꯤꯉꯣꯟꯗꯒꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯨꯅꯨꯀꯣ ꯏꯇꯥꯎ꯫ ꯑꯇꯥꯕ ꯑꯃꯅ ꯇꯥꯈ꯭ꯔꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯅꯨꯄꯥꯁꯤ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯅꯈꯤꯅꯤꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯋꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯣ ꯏꯇꯥꯎꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯇꯥꯎ꯫ ꯍꯥꯏꯖꯔꯒꯦ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯌꯦꯡꯕꯗ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯕ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯤꯇꯝ ꯏꯇꯥꯎꯅ ꯎꯅ ꯈꯔ ꯁꯥꯕꯤꯌꯨ꯫ ꯃꯗꯨ ꯌꯦꯡꯂꯒ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯦꯟꯖꯔꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯋꯥꯁꯤ ꯐꯥꯒꯤ ꯅꯠꯇꯦ, ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯌꯥꯗꯦ꯫ ꯁꯥꯁꯤ ꯀꯩꯗꯧꯒꯦꯅꯤ ꯏꯇꯥꯎ, ꯑꯩꯅ ꯍꯩꯖꯕꯤ ꯊꯥꯗꯨꯅ ꯍꯦꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯑꯋꯥꯃꯜ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯐꯅꯤ ꯐꯅꯤ ꯏꯇꯥꯎ꯫
ꯏꯇꯥꯎ ꯃꯅꯤꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯃꯤꯇꯝ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯝꯂꯅꯤ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦꯗ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦꯅꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯆꯥꯎꯔꯦꯅ ꯄꯥꯝꯕ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯂꯅꯤ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯂꯥꯛꯆꯔꯦ ꯑꯣ ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯣ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ ꯏꯁ ꯏꯇꯥꯎ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯅꯨꯄꯤ ꯑꯁꯦꯡꯕꯗꯣ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎꯒꯤ ꯑꯋꯥꯃꯟꯗꯤ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯅ ꯊꯤꯕꯤꯔꯅꯨ ꯐꯧ ꯁꯪꯃꯥꯏ 5ꯗꯪ ꯑꯩ ꯊꯤꯟꯖꯔꯛꯂꯒꯦ ꯏꯇꯥꯎ ꯍꯣꯏꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯁ ꯀꯝꯗꯧꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣꯅꯦꯍꯦ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯅꯦ ꯍꯣ ꯂꯣꯏꯖꯔꯦ ꯈꯨꯠ ꯍꯥꯝꯕꯤꯔꯨꯔꯣ ꯍꯣ ꯅꯨꯄꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣꯅꯦꯍꯦ ꯍꯤꯗꯥꯛ ꯉꯥꯊꯛꯇꯣ ꯑꯝꯇ ꯍꯜꯂꯛꯎꯅꯦ ꯍꯣ ꯍꯟꯖꯔꯛꯀꯦ ꯍꯣ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣ ꯂꯣꯏꯖꯔꯦ ꯏꯔꯨ ꯃꯥꯏꯊꯕꯤꯔꯨꯔꯣ ꯀꯅꯥꯅꯣꯅꯦ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯂꯤꯁꯤꯕꯣ
Ibima, Nangu Mira Lyra. I will not put a lure in it. Nangu Matokaramna, I imux the Leram Livano. Ibungo, Nangna Nainu Bibu, Luna Zana Tobiba, Nungsina Pamna Luna Bibaduda. I have Kangbangam Draduna, Nasidi, Ibungo Ginupi Oizerake Haidana, Taibang mi oina Jongturak Labani. Nahaki una Saba Saktamado, Aini. I have Numit Kudingi, Nangi Mating Toram Daida, Hek Tolaki. Aduga, Atay Matam Dadi, Hana Gumna, Ugi Saktam oina Adumak Lairagi. Oi tao, nang na sabiba aigi ugi nupidu tasing manupi wena tholaktu na aigi seba tawirare. Aidi nungaibda loire tao. Haujikti ai yumgi thabak kumnom amata sudre. Aigi nupina loina tawre tao. Itaw, nang na hari sibu asumbarani itaw. Asumbani tao. Itaw dobo aina minamba wa nganglaga kari kanakadage. Horen cha ising thongma matamdo na laklaga yingbiraro. Adudi itaw, ai labuk lomda amukta chalukige. Phani itaw. Itaw Saurian na hairam liba wafam sibu asumba oiridrane. Hoida, magi yumda kok hek chatlaga yengthoklurage. Itaw Saurian du yumda leiba udina. Kadai da muk chatkraba jano. Yum manungdaga leiba jatla. Ish, itaw na hairibasidi chumidana. Nupi se onthok na chung phiral chana phajakreda. Naraibak phaida itaw Saurian. Itaw Sauriel gi yumda lehuriba nupidu aigini. Aigi ikhutmak na shakiba nupinina. Aina laupam thoi. Itaw Saurian da launam nam thak tauraga. Nupi asi lohogdaba yade. Ish, masak tu onthok na phajakre haiwani. Karisu leitaba Saurian na lauba yaroi. Aigi nupi ne na taurise. Itaw Sauriel gi da lehoriba nupi duga yengnarurabadi onthok na thikreda. Aigi nupi sakthibi asiga leiminaraga karibu kanaruni. Maga sidri phau leiminadau saruk sak phajabi nupiduga ngaihaktang oirasu leiminabana saruk chama hena phai. Ho tabiri bro, chak ising asaina loirabani chana batawbiro. Ai chak amata chaningde nasak ne na ithi hek thiradana nangna thongba chak ai amata chaningde ko. Kariwano haibiri badubo nang bunga haurabo. Ho ngaure ai di nangondagi hena masak phajabi nupi ama laugadawribani nanga aiga khainarasi ngasimak napamda chakro chalo.
तस कमदौई हौजिक्ति अैगी नुपीसु मपामदा चतखरबनिना अैसे नौना पाखंग अमुक ओलबनी कानदे इताउ सावरेलगी मनाक्ता चतलगा लौनम तौरगा मागी नुपीदु हेक्ता पुरक्लगे हो इताउ ऐसे इताउदा वा अमता हाइगे हाइदुना लाक्पनी करी वानो हेक्ता हाइबियु इताउ सुमदौबनी इताउ इताउगी नुपीसे लोइना फजरे अदुदा नहान ऐना सेमबदा खजिक वालहौरे अवाट पसिमतंगा सेमजिल्लदी मागा चांगदमनिंगाय अमत्ता लेररो इताउ इताउ करी वानो ने ताकपिरिबसिबो इताउनो साबिबनी इताउनो सेमबिदना कनाना सेमबिदोइनो हेक्ता पुबिख्रो इताउ यामना नुंगाइजरे इताउ इताउ सावरेना तौबगुम ऐसु युमगी कुपनोम थबक मखै लोइने हेक्ता सुरगे अदुमना तौरबदी ऐगी अवाबदु येंबा ngamद्रदुना असेंगबा नुपी ओइना फन हेक चोंथोकचरगलनी मदुदा कोक हेक फारगा ऐगी नुपी ओइना हेक्ता लौरगा लोइरे मनीना मागी नुपी आंगांग लोइना तांथोखरगा उगी सक्तम अदु मयुमदा थमलगा युमगी थबक कुकनोम पुंबा सुबा हौरक्लमी मताउ चावरेलना तौबगुम चाक इसिंग थोंगदुना नुमित मंगा तरादी होटनरे हाना अमुक्ता तौरक्तबनिना हाइनिंगाइ लेतना वाबा हाइबदुसु ओइरमी अदुबु फना होटनदुनसु मितम अदुदी असेंगबा मी ओलक्लमदे इसिंग होनब्रा हाइबो चफुसे लोइना थुगाइरेने से मसीगी उगी मितम सिसु असेंगबा नुपी ओलो हाइबा सुंया याद्रे अइना सुक्वाना मागी सेवा तौदुना होनरिबसे करिसु कानद्रे हौजिकपु नुपीसु मपामदा तांथोकलुगुम तौ करिनो अइना तौगदौरिबसे कानदि अइगी मतम मांगनबनी उगी मितम से इताउ चावरेलदा पुरगा पिथोकलुरगे
ꯏꯇꯥꯎ ꯆꯥꯎꯔꯦ ꯏꯇꯥꯎꯒꯤ ꯎꯒꯤ ꯃꯤꯇꯝꯁꯦ ꯂꯧꯕꯤꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯁꯦꯝꯒꯦ ꯍꯥꯏꯕꯗꯨ ꯁꯦꯝꯕꯤꯔꯛꯂꯕ꯭ꯔꯣ ꯏꯇꯥꯎ ꯌꯥꯔꯦ ꯌꯥꯔꯦ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ 이봉어, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ. ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯤꯌꯨ. ꯑꯩꯗꯤ ꯏꯌꯥꯗ ꯌꯥꯏꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯣꯡꯂꯣ